actually ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯃꯃꯥꯡꯒꯤ ꯍꯧꯈꯤꯕ ꯑꯆꯧꯕ ꯑꯐꯥꯎꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯄꯥꯕꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯑꯃꯁꯨꯡ ꯈꯪꯕꯒꯤꯁꯨ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯀꯣ ꯃꯈꯣꯏꯒꯤ ꯂꯥꯏꯐꯇ ꯀꯔꯤ ꯀꯔꯤ ꯊꯣꯛꯈꯤꯕ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯂꯥꯏꯐ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯂꯧꯁꯤꯟꯕ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝꯅꯆꯤꯡꯕ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯩꯅꯕꯒꯤ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯀꯣ ꯑꯗꯨꯅ ꯄꯨꯟꯁꯤꯗ ꯁꯛꯁꯦꯁ ꯑꯣꯏꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯂꯥꯏꯐꯁꯤ ꯑꯩꯈꯣꯏꯅ ꯐꯣꯂꯣ ꯇꯧꯅ ꯆꯠꯄꯒꯤ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯌꯦꯅ ꯑꯩꯍꯥꯛꯅ ꯈꯟꯖꯩ ꯑꯗꯨꯅ ꯉꯁꯤꯁꯦ ꯑꯩ ꯁ꯭ꯋꯥꯃꯤ ꯕꯤꯕꯦꯀꯥꯅꯟꯗꯒꯤ ꯃꯔꯝꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯂꯥꯏꯔꯤꯛ ꯑꯃꯈꯛ ꯄꯥꯖꯕꯗꯒꯤ ꯑꯩꯅ ꯑꯗꯨꯝ ꯋꯥꯔꯤꯁꯦ ꯁꯨꯝ ꯐꯪꯖꯕꯅꯤ ꯑꯃꯁꯨꯡ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯋꯥꯔꯤ ꯂꯤꯕꯤꯕꯗꯒꯤꯁꯨ ꯃꯌꯥꯝ ꯈꯪꯕ ꯉꯝꯃꯦꯀꯣ ꯑꯗꯣ ꯑꯩꯅ ꯈꯤꯇꯪ ꯈꯪꯖꯕꯗꯣ ꯃꯌꯥꯝꯗ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯖꯕꯅꯤ ꯑꯩ ꯌꯥꯝ ꯈꯪꯖꯕꯁꯨ ꯅꯠꯆꯗꯦ Sisters and brothers of America, it fills my heart with joy unspeakable to rise in response to the warm and cordial welcome which you have given us. I thank you in the name of the most ancient order of monks in the world. I thank you in the name of the mother of religions. And I thank you in the name of the millions and millions of Hindu people of all classes and sects. Swami Vivekananda worldgi we dharma gi oiba conference to matamda tawki ko matamda tawki matam sida mana aham moina ko chatingi mamangda mana maki guru Paramangsa Dev ki magi loinabi sarada gi mafam da mana sangaga hangachai ima ngasi aina worldgi asigumlaba chawba conference dharma gi oiba conference sida chachagadauriba chachanabagi damakta ina sem sajariba se masai chatpa jaradani imagi maya thangamda itajaningi haidra mana chacharuba matamda kainona hojiki saradamani imasina Swami Vivekananda da onchalaga he Narendra matamda Swami Vivekananda oidringi mamangda Narendra kolmiko aduna mana he Narendra nang maduda nangi manakta leiba chakudo aingonda amtang piro ima thaba matau ki amtang piro na haiduga Narendra na chakudo pibasida gi howrani ko mangoni kai tamchanba jaba gyas mana chaku se piba matamda kamaina pi haida thauba mi bu thimba jaba tumma mai se mana pairaga adudagi koina makudase una sa makudasina adi mama ta onchalaga pi basidagi koina jamna laksan bajaba posak laksan bajaba gyan me amal laksan bajai matamda mana piba loibaga mama na haire Narendra nang chalo nang pusida soina success odroni nang dharma sandokena nang khajari bodo nang culture bu mayam masak khange na khajari bodo nang mongol oiro soina mongol oiro mana bolpi amas mongol oiro ni abisi mana 100% mana khange matamda Narendra na ima na ingon dagi kari ai from dagi kari ubodagi imana sigumba bor se piribano kamaina khango ni mana ai success orani hana haibam tamsida mamana sumna haiki ngo nangse nasagi ujaba thadokpa migi ta kana ba khanba miyoini maramdi nangna ngona chapu piba matamna ko sokpa jawa magi de nangi magi de thamaga aduga soida ba magi de mi ai piriba misak aduda magi de onsalaga piriba da maduna ta habani nangse migi kana na ba khanba pithokpa da lengda ba gyan nangi lejo kuma pithokpa da lengda misak amani nangi napunsi nang soidna isona sugni osa nang napunsi success oini masidagi ekuna kamjan ba jawa mayam lai adudagi mathangda mu mana Chicago da America ki Chicago sida chapam dharma ki conference je ma chala madam sida miyo ini khanga magi phone mana ka jaga hai ko hello how are you aina hai madam sida mana mayam da pa ko moina namaste hai da mayam da hai da mayam da masigi sadhu man da miyo ese English khanga mare ne adagi khajikara Hindi khanga miyo ma jawam da hai de aap kaise ho aina hai madam da Narendra na आप कैसे हो आया हाँ कम तब मार कहूँगी आई एम फाइन थैंक यू आया कहूँगी मसी वापस से ताब हमको इंगा कर करी की नंग सुमाइना कोई ना हाउ आर यू आया हंगा तब नंग नमस्ते है ना कहूँगी करी नो आया हाय तब माना सुन कहूँगी बदुदी नंगी नमाबु अदोमगी इमाबु सन्मान तब मतमदा ऐसु ऐगी इमाबु सन्मान तब जब अदोमना ऐगी इमाबु सन्मान तब मतमदा अदोम इमाबु सु ऐना सन्मान तब जबने नमाना कहूँगी मसी जामना लक्षण बजाबो पॉइंट मनी maramdi matam puno ko aigi culture aigi dharma mu aina luna tawjari bado adumna atopagi dharma amasung atopi culture busu ai matam puno respect tawdam hanthana kedong disu ji modam puno si amatan yana khangadam masu atopa dharma gi afaba fajaba culture gi fajaba loksin baja kaya majaw tar gadi ado ikon loksin ba kisu kai bali habise asidagi ikon khangam anamaduna atopa busu respect tawdamani masu aigi su mayanda khangadam aigi culture se suki mati ai culture se suki mati phajai
ꯑꯩꯒꯤ ꯀꯜꯆꯔꯒꯤ ꯑꯐꯕ ꯃꯌꯥꯝꯁꯤꯡꯁꯤꯁꯨ ꯃꯌꯥꯝꯗ ꯁꯟꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯕꯁꯦ ꯉꯁꯤ ꯁ꯭ꯋꯥꯃꯤ ꯕꯤꯕꯦꯀꯥꯅꯟꯗꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯅ ꯇꯥꯛꯈꯤ꯫ ꯃꯁꯤꯅ ꯑꯅꯤꯁꯨꯕ ꯄꯣꯏꯟ꯫ ꯑꯍꯨꯝꯁꯨꯕ ꯄꯣꯏꯟꯇ ꯅꯣꯡꯃ ꯇꯨꯔꯦꯜ ꯑꯃꯒꯤ ꯃꯄꯥꯟꯗ ꯑꯁꯤ ꯍꯤ ꯂꯥꯛꯄ ꯉꯥꯏꯕꯀꯣ ꯑꯁꯣꯝꯒꯤ ꯋꯥꯡꯗ ꯂꯥꯟꯊꯣꯛꯀꯗꯕꯅꯤ꯫ ꯍꯤ ꯂꯥꯛꯄ ꯉꯥꯏꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅ ꯆꯪꯂꯛꯂꯒ ꯃꯉꯣꯟꯗ ꯍꯪꯉꯝꯃꯦꯕꯀꯣ, ꯅꯪꯁꯦ ꯑꯩ ꯁ꯭ꯋꯥꯃꯤ ꯕꯤꯕꯦꯀꯥꯅꯟꯗꯅ ꯍꯥꯏꯕꯗꯨ ꯅꯠꯇ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯤ꯫ ꯁ꯭ꯋꯥꯃꯤ ꯕꯤꯕꯦꯀꯥꯅꯟꯗꯅ ꯍꯥꯏ, ꯃꯥꯅꯤ ꯑꯩ ꯁ꯭ꯋꯥꯃꯤ ꯕꯤꯕꯦꯀꯥꯅꯟꯗꯅꯤ ꯍꯥꯏꯅ ꯈꯨꯝꯃꯛꯏ꯫ ꯑꯗꯨꯗ ꯅꯪ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ ꯍꯥꯏꯅ ꯅꯨꯄꯥꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯑꯩ ꯇꯨꯔꯦꯟꯁꯦ ꯋꯥꯡꯂꯥꯟꯒꯦ ꯑꯩ ꯍꯤ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤꯕꯅꯤ꯫ ꯑꯗꯨ ꯐꯥꯎꯕ ꯅꯪꯅ ꯇꯨꯔꯦꯟꯁꯤꯕꯨ ꯂꯥꯟꯕ ꯉꯝꯗꯕ? ꯌꯦꯡꯉꯣ ꯑꯩ ꯂꯥꯟꯗꯨꯅ ꯅꯪꯒꯤ ꯅꯃꯥꯡꯗ ꯑꯩ ꯂꯥꯟ ꯌꯦꯡꯍꯟꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯅꯤꯄꯥꯁꯤꯅ ꯇꯨꯔꯦꯟꯁꯦ ꯈꯨꯗꯛꯇ ꯇꯨꯔꯦꯟꯁꯦ ꯏꯁꯤꯡ ꯃꯊꯛꯁꯤꯒ ꯂꯥꯟꯗꯅ ꯏꯁꯤꯡ ꯃꯊꯛꯁꯦ ꯆꯠꯂꯝꯃꯤ꯫ ꯑꯗꯨ ꯋꯥꯡ ꯂꯥꯟꯊꯣꯛꯂꯒ ꯑꯃꯨꯛ ꯍꯜꯂꯛꯑꯒ ꯍꯥꯏꯔꯦ, ꯑꯩꯒꯤ ꯇꯦꯂꯦꯟꯁꯦ ꯌꯥꯝ ꯂꯩꯕ ꯒ꯭ꯌꯥꯁ ꯅꯪ ꯌꯦꯡꯉꯨꯁꯤꯅꯦ꯫ ꯑꯗꯣ ꯑꯩ ꯁꯨꯛ ꯌꯥꯝ ꯇꯦꯂꯦꯟ ꯂꯩꯕ ꯑꯩꯁꯦ ꯀꯅꯥꯝꯅ ꯁꯛ ꯈꯪꯕꯤꯗꯦ, ꯀꯔꯤꯝꯁꯨ ꯂꯩꯇꯕ, ꯀꯔꯤꯝꯁꯨ ꯈꯪꯗꯕ, ꯇꯦꯂꯦꯟꯁꯨ ꯂꯩꯇꯕ ꯅꯪꯅ ꯃꯌꯥꯝꯅ ꯁꯛ ꯈꯪꯉꯤꯁꯦ ꯀꯔꯤꯒꯤꯅꯣ ꯁꯤꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯃꯔꯛꯇꯨꯗ ꯃꯥꯒꯤ ꯍꯤꯁꯦ ꯂꯥꯛꯑꯦ꯫ ꯍꯤꯁꯦ ꯂꯥꯛꯑꯒ ꯅꯤꯄꯥꯗꯨꯒ ꯁ꯭ꯋꯥꯃꯤ ꯕꯤꯕꯦꯀꯥꯅꯟꯗꯒ ꯃꯣꯏ ꯑꯅꯤ ꯇꯣꯡꯃꯤꯟꯅꯔꯒ ꯋꯥꯡꯗ ꯂꯥꯟꯊꯣꯛꯑꯦ꯫ ꯋꯥꯡ ꯂꯥꯟꯊꯣꯛꯑꯒ ꯁ꯭ꯋꯥꯃꯤ ꯕꯤꯕꯦꯀꯥꯅꯟꯗꯅ ꯃꯣꯏ ꯑꯅꯤꯒꯤ ꯚꯔꯥꯁꯦ ꯍꯤ ꯍꯣꯜꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯄꯤꯔꯝꯃꯦ꯫ ꯂꯨꯄꯥ ꯑꯃꯈꯛ, ꯃꯈꯥꯏꯅꯤꯀꯣ, ꯂꯨꯄा ꯑꯃꯈꯛ ꯄꯤꯔꯝꯃꯦ꯫ ꯄꯤꯕ ꯂꯣꯏꯔꯒ ꯃꯥꯅ ꯅꯤꯄꯥꯗꯨꯗ ꯍꯥꯏꯔꯝꯃꯤꯀꯣ, ꯌꯦꯡꯉꯨ ꯅꯪꯒꯤ ꯃꯍꯩꯁꯦ ꯇꯝꯕꯗ ꯆꯍꯤ ꯀꯌꯥ ꯆꯪꯈꯤꯒꯦ? ꯅꯤꯄꯥꯗꯨꯅ ꯆꯍꯤ 15 ꯇꯝꯃꯒ ꯑꯩ ꯉꯁꯤ ꯑꯩꯅ ꯍꯩꯔꯤꯕ ꯃꯍꯩ ꯑꯁꯦ ꯍꯩꯔꯛꯄꯅꯤ ꯍꯥꯏꯀꯣ꯫ ꯑꯗꯨꯗ ꯁ꯭ꯋꯥꯃꯤ ꯕꯤꯕꯦꯀꯥꯅꯟꯗ ꯍꯥꯏꯔꯦ, ꯌꯦꯡꯉꯨ ꯂꯨꯄꯥ ꯃꯈꯥꯏ ꯑꯃꯈꯛ ꯇꯤꯡꯉꯒ ꯑꯩ ꯇꯨꯔꯦꯜ ꯑꯁꯤ ꯂꯥꯟꯊꯣꯛꯄ ꯌꯥꯕ ꯇꯨꯔꯦꯜ ꯑꯁꯤꯗ ꯅꯪꯅ ꯆꯍꯤ 15 ꯆꯪꯅ ꯅꯪꯅ ꯀꯨꯏꯔꯕ ꯃꯇꯝꯗ ꯃꯥꯡꯍꯜꯂꯒ ꯅꯪꯅ ꯃꯍꯩꯁꯤ ꯇꯝꯃꯛꯄꯅꯦ꯫ ꯑꯗꯨ ꯀꯨꯏꯕ ꯃꯇꯝꯗ ꯅꯪꯅ ꯃꯥꯡꯍꯟꯈꯤꯕꯗꯣ, ꯋꯦꯁ ꯇꯧꯈꯤꯕꯗꯣ, ꯃꯇꯝ ꯃꯥꯡꯍꯟꯈꯤꯕꯗꯣ, ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯅꯪꯅ ꯀꯅꯥꯒꯨꯝꯕ ꯂꯥꯏꯔꯕ ꯑꯃꯒꯤ ꯅꯠꯇ꯭ꯔꯒ ꯁꯃꯥꯖꯀꯤ ꯑꯐꯕ ꯀꯥꯟꯅꯕ ꯊꯕꯛ ꯇꯧꯔꯝ ꯇꯥꯔꯒꯗꯤ ꯅꯪꯁꯨ ꯑꯩꯁꯦ ꯃꯌꯥꯝ ꯁꯛ ꯈꯪꯕꯤꯕ ꯁꯨꯃꯥꯏꯅ ꯅꯪꯁꯨ ꯃꯌꯥꯝ ꯁꯛ ꯈꯪꯕꯤꯔꯝꯒꯗꯕꯅꯦꯅ ꯅꯤꯄꯥꯗꯨꯗ ꯍꯥꯏꯔꯝꯃꯦ꯫ ꯑꯁꯤꯅꯤ ꯋꯥꯔꯤ ꯁ꯭ꯋꯥꯃꯤ ꯕꯤꯕꯦꯀꯥꯅꯟꯗꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝꯈ꯭ꯔꯦ꯫ ꯃꯔꯤꯁꯨꯕ ꯑꯣꯏꯅ ꯑꯩꯅ ꯃꯌꯥꯝꯗ ꯁ꯭ꯋꯥꯃꯤ ꯕꯤꯕꯦꯀꯥꯅꯟꯗꯅ ꯀꯔꯝꯅ ꯏꯁꯣꯔꯕꯨ ꯊꯦꯡꯅꯈꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯈꯛ ꯑꯩ ꯃꯌꯥꯝꯗ ꯂꯤꯖꯔꯝꯒꯦ꯫ ꯃꯁꯤ ꯑꯩ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯂꯤꯕꯤꯔꯛꯄ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯂꯤꯕꯤꯔꯛꯄ ꯋꯥꯔꯤꯗꯒꯤ ꯑꯩ ꯑꯁꯨꯝ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯕꯅꯤ꯫ ꯁ꯭ꯋꯥꯃꯤ ꯕꯤꯕꯦꯀꯥꯅꯟꯗꯁꯤ ꯑꯍꯥꯟꯕꯗ ꯂꯥꯏꯁꯦ ꯌꯥꯝ ꯁꯨꯡꯊꯥ ꯊꯥꯖꯗꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯃꯦꯕꯀꯣ꯫ ꯃꯥꯁꯦ ꯂꯥꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯖꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯒꯨꯔꯨ ꯄꯔꯃꯍꯪꯁ ꯗꯦꯕꯀꯤ ꯃꯐꯝꯗ ꯃꯍꯥꯛꯅ ꯑꯥꯔꯒꯨꯃꯦꯟꯠ ꯇꯧꯈꯤꯕ, ꯂꯥꯏ ꯍꯥꯏꯕꯁꯤ ꯀꯗꯥꯏ ꯂꯩꯒꯦ ꯁꯤꯅꯦꯕ꯫ ꯂꯥꯏꯁꯦ ꯄ꯭ꯔꯨꯐ ꯄꯤꯌꯨ ꯁꯤꯅꯦꯕ, ꯂꯥꯏꯁꯦ ꯀꯗꯥꯏꯗ ꯂꯩ, ꯂꯥꯏ ꯂꯩ ꯍꯥꯏꯕꯒꯤ ꯑꯁꯦꯡꯕ ꯃꯥꯒꯤ ꯄ꯭ꯔꯨꯐ ꯑꯃꯈꯛ ꯃꯉꯣꯟꯗ ꯄꯤꯌꯨ ꯁꯤꯅꯦꯕ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯥ ꯂꯥꯏ ꯊꯥꯖꯒꯅꯤ, ꯅꯠꯇ꯭ꯔꯗꯤ ꯃꯥ ꯂꯥꯏ ꯁꯨꯡꯊꯥ ꯊꯥꯖꯕ ꯉꯝꯃꯣꯏ ꯁꯤꯅꯦꯕ꯫ ꯃꯥꯒꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯍꯥꯏꯗꯤ ꯃꯥꯒꯤ ꯒꯨꯔꯨ ꯄꯔꯃꯍꯪꯁ ꯗꯦꯕꯅ, ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯂꯥꯏ ꯂꯩ ꯍꯥꯏꯕꯒꯤ ꯄ꯭ꯔꯨꯐ ꯄꯤꯌꯨ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅ ꯅꯉꯣꯟꯗ ꯂꯥꯏ ꯂꯩ ꯍꯥꯏꯕꯒꯤ ꯄ꯭ꯔꯨꯐ ꯁꯣꯏꯗꯅ ꯄꯤꯅꯤ ꯍꯥꯏꯅ ꯅꯣꯡꯃ ꯑꯊꯦꯡꯕ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯑꯍꯤꯡ ꯑꯃꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯟꯗꯤꯔꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯑꯦ ꯍꯥꯏꯔꯒ ꯁ꯭ꯋꯥꯃꯤ ꯕꯤꯕꯦꯀꯥꯅꯟꯗ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯒꯨꯔꯨ ꯄꯔꯃꯍꯪꯁ ꯗꯦꯕ ꯃꯈꯣꯏ ꯑꯅꯤ ꯃꯅꯨꯡꯗ ꯆꯪꯉꯒ ꯊꯣꯡꯁꯦ ꯂꯣꯟꯁꯤꯜꯂꯦ꯫ ꯀꯅꯥꯃꯇ ꯎꯗ꯭ꯔꯕ ꯃꯐꯝ ꯑꯗꯨꯗ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯇꯨꯡꯀꯨꯟ ꯇꯥꯟꯅꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯄꯔꯃꯍꯪꯁ ꯗꯦꯕꯅ ꯏꯃꯥ ꯀꯥꯂꯤꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯣ ꯂꯧꯔꯒ ꯃꯥꯒꯤ ꯉꯛꯁꯝꯗ ꯊꯝꯃꯦ꯫ ꯉꯛꯁꯝꯗ ꯊꯝꯃꯒ ꯃꯃꯥꯗ ꯀꯞꯅ ꯃꯃꯥꯗ ꯍꯥꯏꯈꯤꯀꯣ, ꯏꯃꯥ ꯉꯁꯤꯗꯤ ꯅꯆꯥꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯗꯨ ꯂꯥꯛꯑꯦ꯫ ꯏꯃꯥꯅ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥ ꯃꯆꯥꯁꯤꯒꯤ ꯃꯃꯥꯡꯗ ꯏꯃꯥꯅ ꯁꯌꯦꯡ ꯆꯣꯡꯊꯣꯔꯛꯇꯅ ꯏꯃꯥꯒꯤ ꯃꯨꯔꯇꯤ, ꯏꯃꯥꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯠꯄꯤꯗꯕ ꯇꯥꯔꯒꯗꯤ ꯉꯁꯤ ꯑꯩꯒꯤ ꯉꯛꯁꯝ ꯑꯁꯤ ꯏꯃꯥꯗ ꯑꯩ ꯕꯂꯤꯗꯥꯟ ꯇꯧꯗꯧꯔꯕꯅꯤ, ꯑꯩ ꯊꯋꯥꯏ ꯊꯥꯒꯅꯤ ꯏꯃꯥꯒꯤ ꯃꯃꯥꯡꯗ ꯍꯥꯏꯗꯅ ꯃꯍꯥꯛꯅ ꯍꯥꯏꯕꯒ ꯏꯃꯥ ꯀꯥꯂꯤꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯑꯁꯦ ꯊꯋꯥꯏ ꯊꯥꯕ ꯇꯥꯔꯦ ꯍꯥꯏꯅ ꯏꯃꯥ ꯀꯥꯂꯤꯅ ꯁꯌꯦꯡ ꯆꯣꯡꯊꯣꯔꯛꯇꯅ ꯁ꯭ꯋꯥꯃꯤ ꯕꯤꯕꯦꯀꯥꯅꯟꯗꯒꯤ ꯃꯃꯥꯡꯗ ꯑꯁꯦꯡꯕ ꯃꯥꯒꯤ ꯔꯨꯞ ꯑꯗꯣ ꯎꯠꯈꯤꯕ꯫ ꯅꯨꯃꯤꯠ ꯍꯧꯗꯅ ꯁ꯭ꯋꯥꯃꯤ ꯕꯤꯕꯦꯀꯥꯅꯟꯗꯅ ꯏꯁꯣꯔ ꯍꯥꯏꯕꯁꯤ ꯂꯩ ꯍꯥꯏꯕꯁꯦ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯥ ꯊꯥꯖꯕ ꯍꯧꯈꯤ ꯑꯃꯁꯨꯡ ꯃꯐꯝꯗ ꯆꯠꯇꯅ ꯏꯁꯣꯔꯒꯤ ꯑꯣꯏꯕ ꯙꯔꯃꯒꯤ ꯑꯣꯏꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯃꯇꯨꯡ ꯑꯩꯅ ꯇꯥꯖꯔꯨꯕ, ꯑꯩꯅ ꯍꯩꯖꯔꯨꯕ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯈꯤꯇꯪ ꯄꯥꯖꯔꯨꯕ ꯈꯔ ꯁꯨꯝ ꯃꯌꯥꯝꯗ ꯁꯨꯝ ꯁꯤꯌꯔ ꯇꯧꯖꯕꯅꯤ꯫ ꯁꯨꯝ ꯈꯪꯃꯤꯟꯅꯁꯤ, ꯂꯣꯏꯅꯅ ꯑꯁꯨꯝ ꯑꯉꯥꯡꯁꯤꯡꯗ ꯈꯤꯇꯪ ꯍꯦꯜꯞ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯁꯨꯝ ꯇ꯭ꯔꯥꯏ ꯇꯧꯖꯕꯅꯤꯀꯣ꯫ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯃꯊꯪ ꯑꯩꯅ ꯁꯨꯝ ꯄꯥꯖꯔꯨꯕ ꯊꯦꯡꯅꯖꯔꯨꯕꯗꯣ ꯃꯌꯥꯝꯗ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯃꯤꯟꯅꯁꯤ꯫ ꯑꯃꯁꯨꯡ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕ ꯂꯩꯔꯒꯁꯨ ꯀꯣꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯎ꯫ ꯑꯃꯁꯨꯡ ꯑꯩꯒꯤ ꯑꯁꯣꯏꯕ ꯀꯌꯥꯃꯔꯨꯝ ꯂꯩꯔꯒꯁꯨ ꯃꯌꯥꯝꯅ ꯇꯥꯛꯄꯤꯔꯛꯎ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ꯫